Manipur ki thoudok wathok suna yaoba calendar ama hairabgadi Digi World Developer na puthokpa Manipur calendar 2021 sisu amani masigidamar akoina Play Store da changbiro aduga Play Store da akoina Manipuri calendar 2021 haina type tawbiduna search tawbiro hojik Manipur calendar 2021 haiba Digi World Developer na puthokpa calendar asi tholakle masida akoina click tawbiro hojik December 2020 oibna maram oiraga December 2020 gi calendar tholakli madu December 2020 asida World AIDS Day, World Handicap Day, Navy Day, Solar Eclipse, Nupi Lal, Maths Day, Farmers Day, Christmas Eve, Christmas, Post Christmas, Bye Bye 2020 hariba thoudok wathoksin asi calendar asida mayek sena uba phangi adubu atai calendar didi asigumba asi loina sunaba yaudabani aduga akoina 2021 gi calendar yenge hairagadi home da changbiro aduga select 2021 se khanbiro hojik 2021 December gi calendar lagle adubu akoina 2021 head yobadagidi masa matomta 2021 gi January tha se thoksarakani January tha da yengmatamda February da yengmatamda February se thoksarakani adubu akoina mathakta yauriba button sing asi namlaga direct January February March April May June July August September October November December hariba sing asi loina uba phangbigani 2021 gi January da kari thoudok wathoksing leibage haibasisu calendar sida yengbiyo 2021 da date 1 New Year leire aduga date 12 ta Vivekananda birthday, date 14 Drivers Day, date 21 Statehood Day, aduga date 22 Bank Holiday leiba numini birthday of anniversary of Netaji Subhash Chandra Bose, aduga date 25 ta World Tourism Day, date 26 Republic Day, date 20 ga aita Marks Nan Hoba, date 30 da Gandhi Siba hariba thoudok wathoksing loina utliba Manipur calendar 2021 developed by DG World Developer na puthokliba calendar se miyam download tawbuna sinabiyu atop calendar amatada sumaina eventsing magi thoudok wathoksing asi amta uttabani maru oiba khara khak utpani sina loina suna utpani mayam download tawbiyu amadi like share amadi rating bibiyu haina mayam da haizari aduga calendar asida akogi Bengali script khangdaba kangbu gidi sidaida ban haiba button ama yaubirisi yengbiyo masidaida nambiro aduga namamatamda mai mei maitai mayek haiba button ama red machugi thole si maitai mayek sina leiro matungda akoina January nambiro January hojik January da maitai mayek oin tholagle sina Bengali khangdaba hojik haugalaliba angangsing mairoising gi yengnabgidamakani February March April May June July August September October November December aduga masidaida akoina tatnaba yenge haitaragadi TAT thabsi nambiro maitai mayek script ni akoina maitai mayek khangibagini adagi Rashifol sina Rashifol ni maitai mayek script ni Bengali script gidi Bengali thammaga phangbigani holiday gidi 2021 gi holiday list ni aduga akoina masagi Bengali da tatnaba numit yenge haitaragadi ban hai button si nambro Bengali sida thambiro aduga si tatnaba TAT nambiro aduga matungda hojik Bengali script tatnaba lae aduga hakchang chongbagi fol laisa pokpagi numit ki fal lau taba afaba numit maru marang hunbagi afaba numit lau khawba ga numit kaida phau hajinbagi afaba numit haiba singba calendar amada yaoba kanarba information kaya ama
ꯃꯁꯤꯒꯤ ꯑꯦꯟꯗ꯭ꯔꯣꯏꯗ ꯑꯦꯞ ꯑꯁꯤꯗ ꯃꯌꯥꯝꯅ ꯐꯪꯕꯤꯒꯅꯤ꯫ ꯑꯩꯈꯣꯏꯅ ꯀꯦꯂꯦꯟꯗꯔ ꯑꯃ ꯑꯩꯈꯣꯏꯅ ꯂꯩꯇ꯭ꯔꯕꯁꯨ ꯑꯦꯞ ꯑꯁꯤ ꯌꯦꯡꯕꯤꯔꯒ ꯑꯗꯨꯝ ꯀꯦꯂꯦꯟꯗꯔ ꯑꯃ ꯇ꯭ꯔꯦꯗꯤꯁꯅꯦꯜ ꯑꯩꯈꯣꯏꯒꯤ ꯊꯥꯏꯅ ꯃꯃꯥꯡꯉꯩꯗ ꯑꯩꯈꯣꯏꯅ ꯁꯤꯖꯤꯟꯅꯔꯛꯂꯤꯕ ꯀꯦꯂꯦꯟꯗꯔ ꯑꯗꯨꯒꯤ ꯃꯍꯥꯎ ꯑꯗꯨ ꯑꯗꯨꯝ ꯐꯪꯕꯤꯒꯅꯤ꯫ ꯀꯦꯂꯦꯟꯗꯔ ꯑꯁꯤꯕꯨ ꯗꯥꯎꯟꯂꯣꯗ ꯇꯧꯕꯤꯌꯨ ꯑꯃꯗꯤ ꯂꯥꯏꯛ ꯑꯃꯗꯤ ꯁꯤꯌꯔ ꯇꯧꯕꯤꯌꯨ꯫